Ahanamagtada Manipuri Now Samari YouTube channel asida wari tabiriba amdi yingbiriba khudimakpu bisanta pukrambamna taramna uksabga loinana ikokno khurumjari ngasi mayami mafamda tanjagduriba wari asigi maming kogyet yetpa wari asi aigi subscribers singi marak amadagi thabirakpani wari asi channel asida thabirakpa amadi ibirakpana thoi khuman wari asi tahanjadringi mangoinana mayamda Karigumba wafam amata ningsingjari madudi khudong chadaba achinba thabak kya leibadagi thangnaba ka hariba wari asigi makha tatharakpa saru thagachaba ngamjadare masigidamakta mayamna ngakpigani athuba matamda soidna thagacharage matamdu faudi waraba suwana mayam punna ngaiminarsi hakchang amdabana wari asi pathokchaba matamda soikilan khiba yawrabasu mayamna ngakpigani wari asi mayam punna mutaminarsi Numito, akhoi khulki lai haraubagi lairoi numitni ai amasung aiga yamna luna tinaba imanaba aniga yengba chatminakhi lai haraubung yori akhoi punna hotel da changduna singju bora chaki loiduna tangkhul nurabi sanabasu yengki yum halasi haiduna laki matamduda kisanna bai akhoi di yumsi yore nangdi yumsu lapi nathanda hanbada horen mafamdudagi Fatlauna Tusarakani, Haiduna, Lagnarai Gautamna, Haiswabni by Mafamdo, Kano Yam Hainavani, Nasi Harao Police, Noan Bada, Nangi Pau Tabagadi, Namzeroiko, Haiduna Lagnarai, Aisu, Aina Tokpa, Pankum the Kumi, Wari Sana Sanana, Lapuduna Hozikti, Makoi Mayum, Yaureduna, Changa Haure, Aigi Yumdi, Kundonda Oivana, Lamhangam Fauraga Chatpatarami, Mi Pom Kaya Tadavana. Mafamadu ichikchi adubu aidi mahausanadagi kiba haibadu kaya leite ngasai imanaba anina mafamdu haiduna lagnarakhiba adu matam amadagi ahalamanjingna hainaduna laklaba mafamni aina mafamadu yoramdaida pung yengluba matamdadi numidangi pung 11 minute 45 chalamle aisu karimata jingnaba tawdana wakhal amada tawduna chali Adubu mafamadu yodringai khara walingaida ikhang khangaudana tungda mi amana inarakpagi sanil fangki khudakta kana oiraba jano haiduna sat onthoktuna yengluba matamdadi kana su leiramde adudagi ngasai imanaba anina hakhiba wadu khangning ningsinglakhi aigi isada akiba formdabadu hojikti jingnaba pakhatpa akibana pik thankhre Masidagi kuina panthaba yararoi khalladuna brap chatli adubu khanghaudana haudong chiknabagi makhol tarai madudagi akiba asum helakhi channa khalli karino masi sibu aingonda thokliba thodok sibu yum yoramdai khara walingeida khongnang pambi amasu hawi makha wairapna pukri amasu lei pukri asisu ahanjingna tamnai haiduna wari adum linai Asum lakpana khongnang pambi adugi maya yaurakle matamduda khongnang marumdagi kogyet yetpa phaijom setpa angoba nupa amana aingonda cheptha duna yengduna leiramki aisu pakhat poi ki boy ngaihak karino haiduna yenglure adubu aingonda makhut khatuna aibu lao haibgi mongda kowbagum tawri aisu yararoi khalladuna khonglei thuna chali Asum chatpana khongnang pambi adu lanthorakle kiman khibana hanna faw yenglamde yumdadi horagi khanduna chenboi lakpu chali thonggan yaure thonggan hek yaubaga khongnang pambi aduda yenglui matamdudadi kogyet yetpa phaijom setpa nupa adu pukri maikai tamna kumthaki aisu khonglei thuna pakhatpoi kiboi yum tamna chinsilai yum changlaba matung phamungda longna hipthaduna Hojik thengna kibasing adu karino haiduna khalli khanna adumuk tumthakre nongaladuna ngarang thokhiba thoduk adu imada loina likhi imana pakhatna adudi yararoi laikhurum thoksi haiduna hairi asumna laikhurum thokhibadagi hojik phawba karimata thengna khidre adubu mamang thakta ipuna numidang ganja thakluraga
halakpadasु thengnakhi ipudo koget yetpa angouba nupa adu thengnarubagi nonganbada ipudo adum leikhidre haina imana wari lirei matam kuina thengnarudraba matung nongma akhoi khulga thanana leiba khul amada thabal chongba chachi haiduna ai amadi aigi imanaba mariga chatlui numit asimaktadasu thengnakhi imanaba maridu makhoi mayum yauduna changna haure aidi asum lakpana lamhang adu yaurakle channa khanki hanagido amuk tawraktana haina adubu karisu tawrakhidre adubu khonang pambi adu yaurakpa matamdadi mi ama pukhri tamna kumthaki aigi wakhaldana pata ahing lekpa mi oramgani khanki adubu pukhri adugi mapa yaurakpadadi tasengna ure koget yetpa angobu nupa adu oiramki aisu ngahak yenglui adubu koget yetpa nupa aduna pukhri da kumthaduna iru chabadu yenglingai ikhang khanghaudana aigi phone da ring lakhi aisu khangboi lakpoi phone du mut thamjilli laithorokpadadi iru jarambadu leiramdre aisu ngakpoi kiboi kari matauno haiduna ngahak khalli matamduda koget yetpa nupa adu khongnang pambi adugi marumda changkhibadu ure aina phone gi flash adu thanjilli koget yetpa nupa adudi tholakhidre aisu pakhatuna phone gi flash adu muthattuna khonglei thuna yumlomda prap challi adubu tungda mi amana chelakpagi sanil fangi haiduna satlai thoktuna yenglui adubu kanamta leramkhide thuna yangna chatpana yum fawdi yaure yumda changlakpada imana thengna lai haiduna cherei matamduda hojik thengkhibadu imada loina tamki matamduda imana aibu khojulakham thaduna okthokpikhi pakhatna kina adumak aisu tumthakre matang sida tahanjariba wari solusinjare wari asi pathokchaba matamda soikilan khibi yarubasu mayamna ngakpigani mayambu amukka hanna ikoknono khurumjari